ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯐꯣꯂꯣꯋꯔ ꯃꯌꯥꯝ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯪꯀꯁ ꯁꯃꯨꯔꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯟꯖꯕ ꯂꯣꯏꯅꯅ ꯅꯣꯂꯨꯛꯆꯕ ꯎꯠꯆꯔꯤ ꯍꯌꯦꯡ ꯗꯦꯠ 31 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯦ ꯁꯤ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯅꯔꯛ ꯆꯇꯨꯔꯗꯁꯤ ꯍꯥꯏꯅ ꯀꯧꯏ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦꯗꯣ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯃꯩ ꯊꯥꯟꯕ ꯆꯠꯄꯤꯒꯗꯕ ꯃꯤꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯌꯨꯛꯇ ꯏꯔꯨꯖꯕꯤꯌꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯅꯨꯄꯥꯈꯩꯅ ꯐꯤ ꯑꯉꯧꯕ ꯇꯧꯕꯤꯔꯣ ꯅꯨꯄꯤꯅ ꯊꯥꯟꯒꯗꯕ ꯑꯣꯏꯔꯒꯅ ꯉꯥꯡꯂꯤ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯐꯤ ꯑꯃ ꯏꯟꯕꯤꯔꯒ ꯃꯪꯗ ꯃꯩ ꯊꯥꯟꯕ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯏꯔꯨꯖꯒꯗꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯗꯦꯠꯁꯨ ꯑꯗꯨꯒ ꯃꯇꯝꯁꯨ ꯁꯤꯗ ꯂꯣꯏꯅ ꯁꯤꯗꯩꯁꯤꯗ ꯏꯗꯅ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯨꯡꯐꯝꯁꯦ ꯃꯁꯤꯗ ꯀꯥꯏꯗꯅꯗꯤ ꯏꯔꯨꯖꯕꯤꯌꯨ ꯃꯥꯒꯤ ꯕ꯭ꯔꯍ꯭ꯃ ꯃꯨꯍꯨꯔꯠ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯨꯡꯐꯝꯁꯤꯗ ꯁ꯭ꯅꯥꯟ ꯇꯧꯖꯍꯧꯔꯒꯗꯤ ꯅꯔꯛ ꯆꯇꯨꯔꯊꯤꯁꯤꯒꯤ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯖꯃꯔꯥꯖꯒꯤꯗ ꯊꯥꯟꯒꯗꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯊꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯗꯨ ꯎꯠꯆꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯀꯔꯥꯏꯋꯥꯏꯗ ꯊꯥꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯁꯤꯗꯒꯤ ꯑꯩ ꯂꯛꯁꯃꯤꯒꯤ ꯃꯃꯥꯡꯁꯤꯗꯒꯤ ꯑꯩ ꯊꯣꯛꯑꯦꯔꯒ ꯃꯄꯥꯟꯗꯒꯤ ꯍꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯧꯅꯦꯗꯣ ꯑꯩ ꯇꯥꯛꯆꯔꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯪꯗ ꯊꯣꯡꯃꯩ ꯊꯥꯟꯕ ꯆꯠꯄꯗꯣ ꯑꯗꯨ ꯃꯪꯗ ꯆꯠꯄ ꯉꯝꯗꯕ ꯃꯪ ꯌꯥꯝ ꯂꯥꯞꯄ ꯃꯪꯁꯤꯅ ꯑꯩꯈꯣই ꯂꯥꯞ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯇꯧꯖꯒ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗ ꯈꯥꯡꯉꯦꯝꯐꯝ ꯑꯁꯤ ꯀꯥꯏꯗꯅꯣ ꯈꯥꯡꯉꯦꯝꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯩꯈꯣꯏ ꯇꯨꯂꯁꯤꯕꯣꯡ ꯂꯩꯔꯅꯤ ꯇꯨꯂꯁꯤꯕꯣꯡꯁꯤ ꯑꯁꯦꯡꯕꯗꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯃꯄꯥꯗꯨꯗ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯑꯁꯤꯕ ꯄꯨꯊꯣꯛꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯥꯍꯧꯔꯒ ꯎꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯇꯨꯂꯁꯤꯕꯣꯡꯁꯤꯅ ꯈꯟꯖꯜꯂꯨꯕꯒꯤꯗꯃꯛꯇ ꯊꯣꯡ ꯃꯄꯥꯗ ꯊꯝꯒꯗꯕꯅꯤ ꯑꯩꯒꯤꯁꯤꯅ ꯊꯣꯡꯁꯤ ꯈꯤꯇꯪ ꯁꯥꯏꯠ ꯂꯣꯝꯗ ꯊꯣꯛꯐꯝꯁꯤ ꯑꯣꯏ ꯃꯦꯟ ꯗꯣꯔꯕꯨꯗꯤ ꯃꯅꯨꯡꯗ ꯂꯩꯖꯔꯁꯨ ꯑꯩ ꯃꯦꯟ ꯗꯣꯔꯗꯨꯒꯤ ꯃꯄꯥꯗ ꯑꯣꯏꯅꯗꯤ ꯇꯨꯂꯁꯤꯁꯤ ꯊꯝꯕꯅꯤ ꯊꯣꯛꯂꯛꯄꯩ ꯃꯄꯥꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯇꯨꯂꯁꯤ ꯕꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯒꯅꯤ ꯂꯩꯔꯤꯕꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯈꯤꯇꯪ ꯍꯥꯏꯒꯠꯄ ꯃꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯥꯡꯉꯦꯝꯐꯝ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯈꯥꯡꯉꯦꯝꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯪꯁꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯠꯆꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜꯁꯤꯡꯁꯦ ꯑꯗ ꯁꯨꯃꯥꯏꯅ ꯇꯥꯡꯒ ꯑꯃꯗ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯃꯨꯕ ꯑꯄꯔꯥꯖꯤꯇ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯔꯣꯁꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯀꯦꯟꯗꯜ 5 ꯀꯠꯂꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯦꯟꯗꯜ 5ꯁꯦ ꯀꯠꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯀꯣ ꯈꯥꯡꯉꯦꯝꯕꯝꯁꯤꯗ ꯀꯩꯗꯧꯒꯦꯗ ꯀꯦꯟꯗꯜꯁꯤ ꯁꯨꯃꯥꯏꯅ 5 ꯊꯥꯟꯕꯤꯔꯣ ꯀꯦꯟꯗꯜꯁꯤ ꯁꯨꯃꯥꯏꯅ 5 ꯊꯥꯜꯂꯅꯤꯀꯣ ꯑꯗꯨꯒ 5ꯁꯤ ꯊꯥꯜꯂꯒ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯗꯅ ꯑꯩ ꯏꯄꯥ ꯏꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯖꯣꯃꯔꯥꯖ ꯀꯧꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯐꯕ ꯍꯥꯏꯗꯨꯗ ꯑꯣꯏꯍꯟꯕꯤꯗꯅ ꯅꯣꯔꯣꯛꯇ ꯇꯥꯕ ꯑꯣꯏꯔꯝꯃꯒꯁꯨ ꯀꯔꯃ ꯐꯣꯟ ꯐꯠꯇꯗꯅ ꯅꯣꯔꯣꯛꯇ ꯇꯥꯕ ꯑꯣꯏꯔꯝꯃꯒꯁꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯀ꯭ꯔꯤꯄꯥ ꯇꯧꯗꯅ ꯃꯣꯏ ꯃꯌꯥꯝꯗꯣ ꯅꯣꯔꯣꯛꯇꯒꯤ ꯂꯧꯈꯠꯄꯤꯌꯨ ꯑꯣꯏꯗꯅ ꯈꯣꯏꯔꯝꯖꯒꯗꯕꯅꯤ ꯈꯣꯏꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯖꯣꯝꯒꯤ ꯃꯟꯇ꯭ꯔꯁꯦ ꯊꯤꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯊꯤꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯃꯟꯇ꯭ꯔꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯏꯗꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯖꯣꯃꯔꯥꯖꯁꯤ ꯅꯤꯡꯉꯅꯤ ꯖꯣꯃꯔꯥꯖꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯅꯤꯡꯗꯒꯦ ꯍꯥꯏꯕ ꯃꯟꯇ꯭ꯔꯁꯦ ꯑꯗꯣꯝꯅ ꯁꯣꯟꯕꯤꯒꯦꯁꯨ ꯌꯥꯏ ꯑꯩ ꯇꯞꯅ ꯍꯥꯏꯖꯔꯒꯦ ओम यमंच कृष्ण वर्णाभं द्विभुजं रक्तलोचनं दक्षोदंडधरं वामहस्ते पाशधरं
विभुम दंष्ट्रकरालवदनं ध्यायेत् महिषवाहनं महाकायं धर्मराजं विष्णु भक्त जनप्रियम हाइदना चावराको वाहनथोक्ति हे जोम को बुंगो अमुगो कुचु ओइबा पाम्बो मनी पानबा मिटना ngaksang ngangba aduga ye thangba khutana danda haina ko basai paiba oidana pasa haina ko adugumba sawangi thauri dubu paiba iroi tongdana khongleng niba dharmaraj haina ko vishnu gi asan manai oiba jom haina ko bungo nanguna na haina ningsing jari dana hariba mantra se thireraga matawa sumna ꯑꯩꯈꯣꯏꯅ ꯖꯣꯝꯔꯥꯁꯦ ꯃꯁꯤꯕꯨ ꯙ꯭ꯌꯥꯟ ꯇꯧꯔꯅꯤ ꯑꯗꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯐꯕꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯖꯒꯗꯕꯅꯤ ꯈꯣꯏꯔꯝꯕꯁꯤꯒꯤ ꯃꯥꯒꯤ ꯈꯣꯏꯔꯝꯕꯒꯤ ꯃꯟꯇ꯭ꯔ ꯂꯩ ꯄ꯭ꯔꯅꯥꯝ ꯃꯟꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯁꯣꯟꯒꯦ ꯍꯥꯏꯔꯒꯁꯨ ఓం ఇషతపీనం దండహస్తం రక్త సదృశం పాశధరం కృష్ణవర్ణం మహిషారూఢం सर्वभरण भूषितम ओम जोमाय नमो इदना खोरमजब याय मिना अंगांगबा कोइबा पासा कोबा थौरीने दंड कोबा चैने पाइबिरिबा इरोय तोंगदना खोंगलेंग दिरिबा राहु गरहबु पुबा हाइबदु ओइबा अदुगुंबा जोम हाइना कोबा बुंगो नंगी सोरोंदा करायना हन्ना खोरमजै इपा इपु पुनमक अफबा ओहंबियु इदना मतवा सुन्ना अखोइना सुमाइन तौदना अमा खोइरमजब याय अदुगा करिगुंबा अखोइना मसिदा करिगुंबा हांगेमभमदगी थांदना मंगलकना लेबा कांगुगिदी अखोइगी नुपीसिंगना ओरगसु अखोइगी मंगदगी याम लापा ओरगदी अई मंगमक्तदी चलरोइगे अदुना सिदैसिदा गेटसे सिगिसिदा अखोइना हुजिगी जोमराजगी ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯅꯆꯤꯡꯕꯁꯤꯡꯗꯣ ꯊꯤꯔꯒ ꯁꯨꯃꯥꯏꯅ ꯈꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯁꯤꯗ ꯇꯧꯔꯤꯕ ꯄꯣꯠꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯪꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯃꯪꯗ ꯆꯠꯂꯒ ꯃꯩ ꯊꯥꯜꯂꯨꯕ ꯀꯥꯡꯕꯨꯁꯤꯡ ꯃꯩꯈꯦꯠꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯂꯣꯏꯔꯒ ꯂꯪꯊꯣꯛꯄꯤꯔꯝꯃꯨ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯄꯨꯁꯜꯂꯛꯄ ꯃꯩꯁꯤ ꯑꯃꯥꯡꯕ ꯃꯩꯅꯦꯗꯅ ꯃꯁꯤ ꯀꯩꯅꯣ ꯑꯣꯏꯅꯗꯦ ꯃꯔꯝꯁꯤꯅ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯟꯗꯜ ꯃꯆꯥꯁꯦ ꯃꯪꯗꯩ ꯌꯥꯝ ꯂꯥꯞꯅ ꯂꯩꯕꯁꯤꯡꯗꯨꯅꯤꯀꯣ ꯈꯥꯡꯉꯦꯝꯕꯝꯗ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯒꯦꯠꯀꯤ ꯋꯥꯡꯃꯁꯤꯗ ꯋꯥꯡꯃ ꯍꯥꯏꯗꯤ ꯒꯦꯠ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒꯤ ꯁꯤꯗ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯦꯠꯀꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯗꯨꯃꯛ ꯃꯟꯇ꯭ꯔꯗꯨꯒ ꯆꯞ ꯃꯥꯟꯅ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯈꯣꯏꯔꯝꯖꯔꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ ꯖꯣꯝꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯗꯨꯝ ꯁꯤꯗ ꯊꯤꯕ ꯖꯣꯃꯥꯌ ꯅꯃꯣ ꯍꯥꯏꯗꯅ ꯑꯩ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛꯁꯨ ꯃꯌꯥꯝ ꯊꯤꯅ ꯈꯣꯡꯍꯟꯕꯤꯗꯅ ꯇꯧꯔꯨꯕ ꯀꯔꯝꯕ ꯐꯣꯟ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯇꯥꯔꯛꯀꯗꯕꯅꯆꯤꯡꯕ ꯀꯌꯥ ꯂꯩꯔꯝꯃꯒꯁꯨ ꯃꯗꯨ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯗ ꯈꯣꯏꯔꯝꯃꯒꯁꯨ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯇꯧꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯃꯣꯡꯐꯝꯗ ꯆꯠꯂꯒ ꯃꯪꯗ ꯑꯣꯏꯅ ꯇꯧꯔꯨꯔꯒꯁꯨ ꯆꯠꯂꯒ ꯇꯧꯔꯨꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯒꯦꯠꯀꯤꯁꯤꯗ ꯇꯧꯔꯁꯨ ꯌꯥꯏ ꯈꯥꯡꯉꯦꯝꯕꯝꯗ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯃꯁꯤꯗꯒꯤ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯏꯚꯤꯜ ꯏꯐꯦꯛꯁꯤꯡ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤꯁꯤꯡ ꯃꯥꯡꯅꯅꯕ ꯊꯕꯛ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯃꯪꯗꯒꯤ ꯆꯪꯉꯛꯑꯒ ꯇꯧꯒꯗꯕ ꯑꯃꯈꯛ ꯂꯩꯅꯤ ꯃꯗꯨ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯍꯜꯂꯛꯑꯒ ꯀꯩꯅꯣ ꯇꯥꯅ ꯁꯨꯃꯥꯡ ꯇꯥꯅ ꯆꯪꯁꯤꯟꯕꯤꯔꯛꯑꯅꯤ ꯃꯪꯗ ꯆꯠꯂꯨꯔꯦ ꯅꯠꯇ꯭ꯔꯒ ꯒꯦꯠꯇꯕꯨ ꯃꯩ ꯊꯥꯜꯂꯨꯔꯦ ꯅꯠꯇ꯭ꯔꯒꯅ ꯈꯥꯡꯉꯦꯝꯐꯝꯁꯤꯗꯕꯨ ꯃꯩ ꯊꯥꯜꯂꯦ ꯃꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯒꯤ ꯆꯪꯉꯛꯑꯒ ꯑꯩꯁꯦ ꯉꯁꯤꯗꯤ ꯄꯣꯠꯁꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯇꯧꯕꯗ ꯑꯩ ꯋꯥꯐꯝ ꯑꯃꯈꯛ ꯅꯤꯡꯁꯤꯡꯖꯒꯦ ꯀꯦꯟꯗꯜ ꯃꯆꯩ ꯑꯃꯈꯛ ꯏꯁꯤꯡꯗ ꯊꯥꯟꯒꯗꯕ ꯑꯃꯈꯛ ꯋꯥꯠꯂꯤꯀꯣ ꯃꯗꯨ ꯆꯣꯡꯒꯥꯡꯒꯨꯝꯕ ꯃꯆꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯐꯨ ꯇꯨꯡꯒꯥꯒꯨꯝꯕ ꯑꯃꯗ ꯏꯁꯤꯡꯗ ꯇꯥꯎꯍꯟꯕꯗꯣ ꯀꯦꯟꯗꯜ ꯑꯃꯈꯛꯇꯪꯗꯤ ꯇꯥꯎꯍꯟꯕꯤꯔꯣ ꯑꯩ ꯆꯣꯡꯒꯥꯡꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯇꯨꯔꯦꯟ ꯅꯛꯄꯁꯤꯡ ꯇꯨꯔꯦꯟꯗ ꯇꯧꯕꯤꯒꯦꯁꯨ ꯌꯥꯏ ꯃꯗꯒꯤ ꯇꯞꯀꯨꯝꯕ ꯑꯃꯗ ꯑꯗꯨꯝ ꯇꯧꯒꯦꯁꯨ ꯌꯥꯏ ꯇꯦꯡꯀꯤꯗ ꯇꯧꯒꯦꯁꯨ ꯌꯥꯏ ꯏꯌꯥ ꯌꯥꯏꯀꯣ ꯃꯁꯤꯃꯗꯤ ꯑꯩ ꯗꯦꯃꯣ ꯑꯣꯏꯅꯗꯤ ꯎꯠꯆꯗ꯭ꯔꯦ ꯃꯗꯨꯃꯗꯤ ꯃꯌꯥꯝꯅ ꯆꯣꯡꯒꯥꯡꯒꯨꯝꯕ ꯑꯃ ꯊꯤꯔꯒ ꯆꯣꯡꯒꯥꯡ ꯍꯥꯏꯗꯤ ꯊꯔꯃꯣꯀꯣꯜ ꯍꯥꯏꯅ ꯉꯥꯒꯤ ꯕꯣꯛꯁꯀ ꯍꯥꯄꯛꯄꯗꯣ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯗꯧꯁꯦ ꯃꯁꯤ
ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯏꯚꯤꯜ ꯏꯐꯦꯛ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯩ ꯇꯧꯗꯒꯦꯗ ꯅꯔꯛ ꯆꯇꯨꯔꯗꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒ ꯁꯩꯇꯚꯃꯥꯒ ꯑꯅꯤꯅ ꯅꯔꯀꯥꯁꯨꯔ ꯍꯥꯏꯅ ꯀꯧꯕ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯁꯤꯗ ꯁꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯕꯁꯤ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯕꯁꯦ ꯀꯩꯗꯧꯒꯦꯗ ꯀꯥꯔꯦꯠ ꯍꯥꯏꯅ ꯀꯧꯕ ꯍꯩ ꯑꯃꯈꯛ ꯁꯤ ꯅꯦꯠꯂꯒ ꯁꯤꯗ ꯁꯨꯃꯥꯡꯗ ꯊꯨꯒꯥꯏꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏ ꯑꯗꯨꯕꯨ ꯀꯥꯔꯦꯠ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩ ꯐꯣꯇꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯗꯒꯤ ꯄꯤꯛꯆꯔ ꯑꯣꯏꯅꯁꯨ ꯑꯃꯨꯛ ꯆꯥꯎꯅ ꯊꯣꯛꯍꯜꯂꯛꯀꯦ ꯃꯥꯒꯤ ꯃꯁꯛꯁꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯆꯝꯄ꯭ꯔꯥ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯆꯝꯄ꯭ꯔꯥꯁꯤ ꯑꯣꯏꯁꯨ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯗꯤ ꯑꯅꯤꯃꯛꯁꯤꯕꯨꯗꯤ ꯇꯧꯖꯔꯒꯦ ꯑꯗꯨꯅ ꯇꯨꯂꯁꯤꯕꯣꯡ ꯂꯩꯇ꯭ꯔꯒꯁꯨ ꯑꯦꯅꯤ ꯃꯤꯗꯨꯒꯤ ꯁꯨꯃꯥꯡ ꯑꯦꯅꯤ ꯄ꯭ꯂꯦꯁ ꯑꯝꯗ ꯌꯥꯏꯀꯣ ꯑꯩ ꯏꯃꯨꯡꯗ ꯍꯤꯡꯒꯣꯜꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗꯅꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯅꯗꯔ ꯑꯩꯅ ꯑꯅꯤ ꯊꯣꯛꯅ ꯎꯠꯆꯔꯦ ꯁꯤꯅ ꯆꯝꯄ꯭ꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯦꯠꯈꯥꯏꯕꯅꯤ ꯁꯤ ꯅꯦꯠꯈꯥꯏꯔꯒꯗꯤ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯏꯅꯔꯖꯤ ꯃꯌꯥꯝ ꯂꯩꯔꯝꯕ ꯑꯗꯒꯤ ꯅꯦꯒꯦꯇꯤꯞ ꯏꯐꯦꯛ ꯃꯌꯥꯝ ꯂꯩꯔꯝꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯀꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯍꯥꯏꯕ ꯑꯃꯈꯛ ꯆꯪꯉꯤ ꯊꯥꯖꯕ ꯌꯥꯎꯗꯅ ꯇꯧꯕ ꯊꯕꯛꯇꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯗꯨꯒꯨꯝꯕ ꯃꯪꯒꯣꯜ ꯑꯣꯏꯕꯅꯆꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯗꯦ ꯊꯥꯖꯕ ꯍꯥꯏꯁꯤꯕꯨ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤꯅ ꯌꯥꯝ ꯀꯟꯈꯤꯕ ꯍꯥꯏꯗꯨ ꯂꯩꯔꯒꯗꯤ ꯎꯆꯤ ꯈꯣꯏ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒꯨꯝꯕ ꯈꯣꯏꯁꯤꯅ ꯃꯥꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯗꯦ ꯀꯩꯗꯧꯋꯤ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯂꯩꯕꯥꯛꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯅ ꯃꯄꯥꯟꯁꯤꯗ ꯉꯔꯪ 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 ꯉꯪꯗꯅ ꯈꯣꯏꯁꯤꯅ ꯃꯄꯥꯟꯗ ꯉꯪꯉꯒ ꯂꯩꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯎꯆꯤ ꯈꯣꯏꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯣꯜꯂꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯝ ꯆꯪꯉꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯈꯛ ꯆꯪꯉꯤ ꯀꯟꯅꯕꯨ ꯍꯣꯠꯅꯔꯗꯤ ꯉꯝꯃꯣꯏꯗꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕꯁꯦ ꯇꯧꯕꯤꯌꯨ ꯁꯤꯃ ꯇꯧꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯒꯗꯕꯅꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯒꯗꯕꯒꯤꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯍꯌꯦꯡ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯂꯛꯁꯃꯤ ꯄꯨꯖꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯛꯁꯃꯤ ꯄꯨꯖꯥꯗꯣ ꯂꯣꯏꯔꯀꯥꯟꯗ ꯀꯨꯕꯦꯔ ꯄꯨꯖꯥ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯇꯧꯔꯤꯕ ꯀꯨꯕꯦꯔ ꯄꯨꯖꯥꯁꯦ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯔꯒ ꯃꯉꯣꯟꯗꯒꯤ ꯅꯤꯖꯍꯧꯒꯗꯕ ꯃꯌꯥꯝꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯇꯥꯛꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯚꯥꯞ ꯇꯥꯗꯕ ꯌꯥꯎꯔꯒꯁꯨ ꯑꯅꯤꯔꯛ ꯍꯟꯖꯜꯂꯒ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯗꯣꯝꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯃꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥꯗꯒꯤ ꯂꯥꯟꯊꯣꯛꯍꯟꯒꯦ ꯃꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯄꯨꯟꯅ ꯑꯩꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯍꯧꯕ ꯍꯥꯏꯗꯨ ꯑꯣꯏꯒꯦꯅ ꯈꯜꯂꯒꯅ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯀꯥꯡꯕꯨꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯕꯦꯜ ꯑꯥꯏꯀꯟꯗꯨꯗ ꯅꯝꯕꯤꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯗ ꯑꯗꯣꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯦꯜ ꯑꯥꯏꯀꯟꯗꯨꯗ ꯅꯝꯕꯤꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯊꯥꯒꯠꯂꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯇꯥꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤꯗꯃꯛꯇ ꯉꯥꯏꯕꯤꯔꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯄꯨꯝꯅꯃꯛ ꯃꯥꯡꯗꯅ ꯑꯐꯕ ꯍꯥꯏꯕꯗꯨꯗ ꯑꯣꯏꯕ ꯍꯥꯏꯗꯨ ꯑꯣꯏꯕꯤꯔꯣ